State Security Force Singda Kuki Militant Singna Chatharakiba ambush adu yamna laibak thibani amadi akanba maongda condemn tawi haina Chief Minister 𝗟𝗘𝗜𝗜𝗜 phongdokre ngasi ti laizang khunda Kuki Singna State Force the ambush tarakpada sokiba personal driver gi fiwam yengsinba chatpada Siza Hospital da Chief Minister 𝗟𝗘𝗜𝗜𝗜 media person Singda haiki Maki security ki advance convoy da attack tarakpa haibasi Chief Minister da attack tawba khakta natana Manipur gi miyam da hakthengna attack tawbani haina logani Nahal makai state lengakna wari sanababu oirabasu yagadra haiduna leirakpani adubu ngasigi thodok asina state asida lengak lei rule of law lei haiba khanghanbagi tangai fadabadu laklei aduna state lengakna thabak paikhatlagani masida lengaki maikida leigedaba sing amadi mayokta leigedaba singna lepiro haina su Chief Minister na makhataki ai Delhi da lei bisi leibak ama leibne leibak ama gi Prime Minister ama sang wasak no bodo state ama gi Chief Minister amoina adugi responsibility to salubani state si wathok leikane adugi adagi Delhi dagi monitoring tawrakanda jiri bamgi da thoiba thokdok yamna nungai tabo thokdok yamna ka henjama thokdok ebadagi ai jiri gi praja singai live kano da mobile da live wari sabani wari sarakana moigi ada leiriba awaba nungaitabdu urukanda ai nonini manungda ai lakani aduga ada noigi yum leibam sabam leitriba khotriba tawgi mayam loi DC ne kaina khoi mayam laga fajana ai singani ana haibani mada praja singdun haraujabani madugi ai hayengla hangsila ai convenient oiraga ai satke aduna ai singasi si ada mayam gi lehori loina CM si ate adubu ai manipur gi thoi beirang ai khoi gi sina lubuni nai halaga lakpani on the way lakpa kanda sumaina aigi advance convoy team satpado ambush tawrena lakpa ai thajadabani adubu hujik ai sila ai si khoigi driver ru maning dagi pala kanda noi maruna pale bai khadna hujik maki oina di khidang phari aina sida haining base state government nahangai khoi tawbaya ba khara tawraka yam ka henai khoi retaliate tawde yaringa ye khoi adum bhab tanadana understanding ama lakadra khotkadra wari watai sanabagi lambi su mayam leibani na haidna koi leibani adubu moigi mawong mato sidi state government pandrabaduna so government ama leitrabaduna tawbogi mawong lakpasida ayam thina I want yamna nungaite yam line state ki machineries mayam state ki leiba port mayam si yam line khanbadongna yamna usitha hoidabagi mawong da karem kathaina bagi yam toin tawi adu khangak lakpane adu huji khoi government kari tawgdage haibadu sabchana anadagi di khoi khara yam sengna haige manipuri praja singda khoi maseni amani bhab tanarakadra hanjannarakadra haibu wakhal khoi leiram bani adu manipur gi biren gi nata manipur gi Chief Minister amagi convoy advance party da khud tharak pai se directly CM da attack tarakpane na lowe aduna akanma mawong da I condemn toy Masidaida Sarkar Lepkadaba Kanano, Sakari Mayokla, Kanano, I do processing Lepiro, I quay Karigumbakara, rule of law, state sida Hanjal Lakanova, Nahangi Kara, Mayagi parted Delta Rosso, the Honagani, I public may